Kharam by Friday Cookie Terrorist Masel Khudong Kibagi report fangli, Kulgimi Lainadraba Yung Kara Tum Namai Tadolamli. Ngaranong tilpung amagamin yang kay gamangarum tarak para Kangpopi District ki Kangsu Police Station ni awang nung supta sutmatagi kilometer tararom tamaklap na nalayba Kharam by Friday Cookie Kulda na may kapa masung bomb pokaybigi makol kaya tarak parigi mapamasigi akoy bidalayba kunjasingi kulsingi kunjasing mi painakri. Thaudo si thokle habigi pau phangmadigi mari lenaba lenga ke authority khradigi confirm takhi loinana khullasida nungmai maru kaya kapa masum bom khara pokhaibigi makol tabata natana yumai sakbigi karakpa maikhu sing akoi bukul ki khunjasing unaki thaudo si thoklo basu masiga mari lenana Kangsu Police Station na kanamata complaint report file toraki di amasum lenga ki higher authority dagi so thaudok thokliba mafam asida sangshinabigi ayaba pirakti habitiki kilometer tararom tamaklap na layriba Kangsu PS ki maikaidagi thaudok thokhomda sangshin kiti thaudo osi thokle habiki pau confirm tawrabasu official oina phangba ngamdriba report ki matunginadi tha asigi tarahumdagi ayukta Chusampurdagi Kangpopi tamna gari anida halakhiba thadok search leader sing yawa misam singna tonglakpa gari anida New Kaithil Manwi PS na kuan ma kotlena masung kodjum khul ani gi marak kuki kulai pai bu khutpu mana ebus taruktuna search leader yauna misam hum hat ki ba masung atopa mari buna suon ki bu thaudu aduga mari leinana ngarangi thaudu si kuki kulai pai bu khutpu ani gi marakta thokpane ari ngarangi thaudu thokriba Kharam by Friday khulasi me ahum English ngani ga kunga homdoi gi Kanglup Masil gi irang thulakpadigi khulasi da lairaba khunjasing ayamba masa masa gi mayum thadongna duna atopa mafam sing da lanjena duna lairakli khunjasing amata laitrabasu Kharam by Friday khulasi tuan kuki khulai paibisingna makhoi gi laifam sappham amasum lekpham oina sisinarakibani hari maramasina tha si tarahumdoi gi ambush adu satakhibani hairaduna singnariba kuki liberation army KLA gi mathakta kuki national front KNFP gi kangbuna laman khumbu oina nakal ani gi marakta khutokna khibani habigi report fangki nakal ani na mapam masito onchina dunu nongmai amasum bom kapsinduna khutokna khibada natana Kharam by Friday kullasigi okona singba yauna yum tararom tumna mai thadoklam lehri amarom na mafam asibu koliba Kangsu PS ki maikaidigi thaudok thokliba mafam asida sangsinkhrabasu laimakong police station ki team amana CRPF ka loidana mafam asida sangsinduna thi humbigi thabuk sathakre hari ngarangi thaudo asida kuki khulai paiba masel gi marakta asu apan yaw khibra habidudi sapsana khangmangam khidri Priyas NEET biology na Satra masum Satri singway but no I pausel puduno laksari NTA NEET UG 2027 NTA NEET UG Foundation course ki weba admission form thazari lakli bazun gi tang ama English ngani ga kun ga taruk tigi class haujaragani hari basinga sida khena ba timing da NEET biology foundation class 11 foundation class 12 ki class tawjagani NEET biology takpa de sahi tara hen experience lairaba biotechnology MU life science MU Department singda former guest faculty oiramlaba well experienced faculty singna takpi tambigaduri hena nungairiba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro aikhoigi contact number di 7005534385 natragana 7005376151 ni aikhoigi address na Kaisampat Kaisam Laikai ni Manipur ahum thokna kaibagomle MPP mall lamdam amada police ki power leiraktaba loinana setmilon soksilaklaba amadi khunai amada leigidaba nat discipline hariba ahum asina mangsilakpa habisi khunai du kairi habi asoba khudamni hairaduna phibam asi Manipur da sapsana thokle amasum state asi masetana kaibagomle miyamna section matam oire hena Congress MP Dr. Angamsa Bimol akoizamna phongtokri wapam asi district Football Association DFA Thawbal gi makhada Thawbal Khetri Laikai Rising Club ki RC na sinduna apun matim kuntraga mangabu group 8 thokna khaidoktuna Khetri Laikai haukta bi lampak ta mamang thagi ahum digi satrakhiba ahanba KRC Trophy 2026 under 17 9A side State level football tournament loisin bagi thoram na saru yaraduna phongdoki bani thoram asigi atuba mithunglin oikiba MP na makhatan hai me ahum English ngani ga kun go humdoi digi haurakni ba irang si mapan thong tap thaba ing thaba malabaso haujikti kham thengna aruba phiba mehri iramdam sibu masa ahum thongna khaidolaga poram mapung phana satharakli
Tampaki furupsing khatnaba loiraba matungda singi furupsingdasu khaidoknabigi poramsing mapan thongna satharakli laiba amagi law and order maintain tawnaba lairiba physical force sizinaba ngamba institution oiriba police asi Manipur goin disada maudra power leitraba lamda mamoiri single central force yaudana laibak salaiba ngamdraba state oiri matamamada home minister na singak lage Chief Minister na tampa nga o haibita hojik sapsana tukli maram asina Manipur Police haiba institution asibu thugairакliba sina taklibati Manipur thugaiba horokpigi asobu khudamni amaromda laiba amagi setmilon thugaiba haibisisu laiba ama thugaina ba asobu masangni colonial gi matamna su adumak satakhi masimak hojik ta sengna thokli Manipur gi setmilon kham thengna sokli loinana khunai ma leibada khwaidigi maru oiribu discipline nat asi kham thengna phibam soksinkhri anga mathauda karamna ngangani ahalaman amadi mathak thongba singda karamba thogalon sejinagani haiba khunai amada tangai fadna leigada na adu mangkhri akal aring singba thaksi kaksi leitabigi satnabi na wangkhalagli ba sina taklibati khunai si kairakpigi asob khudamni panama thenglaba su thengna aikoina somthokna ba khona gadabani mai leiduna sienba sumloi sana khotna bada yauriba solidarity amadi discipline haiba marueba principle ani asi aikoina yokhatpa amasung khangba matamoi apunbagi lingjel sakatpa amadi thagolon khangna satpa khunai ama semgatuna iramdambu kannaba honaba tangai fadre haikena su paus na makhatari Special Intensive Revision BLO singna yum da lakpada mating pangbiu Photo Electoral Roll 2026 ki damak Election Commission of India ki yathang matungina Special Intensive Revision 2026 SIR 2026 ki damak Booth Level Officer BLO singna ngarang dagi hauraga lakliba jun kungani pan phawe elector singi yumthong khudingda lakpada elector miyamna mating pangbiu haina Imphal East ki District Election Officer Dr. Nevidita laina lakpumna phongdokri ngarang Imphal East District ki Deputy Commissioner ki Office Complex ta leiba District Conference Hall pamising una bada magna hai elector singna khwaidigi nauna kapa mayek singba anokna singbo uptana kapa light background angoba masuna background oiba photo sing samthok thambirga BLO sing kushanabiu Election Commission of India gi makar Special Intensive Revision 2026 phase 3 horagani haiba wafam thamladuna ahan mi goina preparation training and printing of enumeration form EF asi haukiba me kundagi me kunga mapan phawra pangtokre ngarang dagi lakbi buzun taraga zun kunga nipan phawda booth level officer enumeration phase na hawks to hawks busy sathaganaki handaki intensive revision of photo electoral roll 2026 asigi manungda lakli vision kungani panda rationalization of polling stations sathagani habu wapam phongdokladuna mangnaki lakli visualai manga da draft electoral roll ama phonggadabani hariba draft electoral roll adu phongdoktuna miyamna khangana ba matungda electoral roll adu da voters singi maming matha photo yumnak mapa gi ming yauna asoi baran waiwata se thabna singwa yawo thingnarabadi saliba sai english ngani ki kunga taru ki july manga digi august mari phaw gi manungda somthok honabigi claim amasum objection tawbu yangani voter singi claim and objection asi ERO da lakadabani haina palladuna ERO da lakliba claim and objection sing adu gi face disposal gi thapakna July manga digi horaga September ani faw sathagani claim and objection disposal loiraba matungda lakliba September tarukta final electoral roll fongani handaki special intensive revision SIR of electoral roll 2026 asigi objective asi no eligible citizens is left out and no ineligible person is included electoral roll bu cleaning up tawduna integrity oina thamna bo hona banaki magna hai Election Commission of India gi yathang matungina Imphal East District ki BLO BLA punamak training ning thina pikri ahan bada political party kya gi miyut singa puna meeting pangtokna electoral roll 2026 ki special intensive revision mapung phana pothokna bigi matangna khanaki basulekri Imphal East District Assembly constituency tara lebaga loina punna polling station samni ke kontragani thilai haibu wafam phungdoladuna mangna hai hariba polling station singa sigi BLO hapri BLO gi mathakta BLO supervisor ni fugutre su hapri political party singi makeri gi Imphal East District ki oina hablakpa BLA sanipan ga maudra ga mathoi ledi
Assembly constituency tara lebi Imphal East District ki apunba elector masing laong lising kutra matoiga sangaga marfuga taruni masigi manungda nupa elector na laamaga lising yakai ki tareka sahunga kungani pani aduga nupi elector na laamaga lising hundraga mariga samaga humfuga marini loinana third gender elector na maudraga mari kuri BLO singasi election department natragana revenue department ki employee ngak tu oidi haina palladuna BLO singasi area du leiba education department natragana lainga ki department amada thabak tawbu employee natragana area du gi miyam gi marakti gi khanduna hapi BLO singbu makoi gi parent department na free ohen biu mapung phana SIR ohen oina bahona bada mipung khudimang na mating pangbiu haibu wafam sthangki Mapuroi babu thang na thinduna hatkre hekta budi yamna nungai teba pawng bada Moirang Municipal Council Ward number 310 gi manung sanba tidim lambi mapa na hangbu hotel amada ngara numidang pung tare rom tabada nupa ama makin loina bina thang na thinbadagi lekana bangamdana laikidre heri laikidra ba nupa adugi maming Pukram Prem Kumar sai nifugudre kawi Moirang Khoiru lekai degini mapu thang na thinkibegi maki loina bi dugi maming na Pukram ongbi memtomi kawi heri thaudu odu thukpigi paw hek phangmaga Moirang Police station ki team ama mafam aduda khonglei thuna sangki amadi thangna thinbadagi soklaga leidiba nupa adu Moirang CHC da laikanana pukhatki adu moinamak doctor singama sum nursing na laikanana honarabasu numidang pung nipan khara helakpada laikanaba ngamdana laikidi hari laikidraba nupa adu haksang adu postmortem tawnabagi damak Moirang police ki team amana rims mok ta thamkre Moirang police station na case ma lokhatuna makhata na thisinbagi thabak sa thapawkre hari thaudo adu kari wahoudagi thokibanu haiba sapsana khangmangamdri Hauji khatnariba mayam asi mahairoi community ki yenglaga khatnabiganu CM Santi amadi tangdu laitaba laitaba matamda khwaidigi sokwaliba asi mahairoi community amadi nomigi sara talagi hingliba lairaba sing asini maramasina hauji khatnariba mayam asi mahairoi community ki yenglaga khatnabiganu haina Manipur gi Chief Minister Yumnam Khemsana apel dawkhe wapamasi ngarang Department of Tribal Affairs and Hills na sinduna Janjatiya Garima Utsap ki sarup ama oina pangthokiba Birsa Lives in New Bharat Week ki manungsana Post Matric Scholarship SD beneficiary singa pangthokiba Special Intensive Census ta Chief Minister na phongtokibani Hotel Imphal gi back loan pangthokiba thoramadu receipt case oina sarup yakiba Manipur gi Chief Minister Yumnam Khemsana hai Post Matric Scholarship asi kumza English ngani ga kungani thoidigi Prime Minister Narendra Modi gi asan ba miyang amaga loinana piba okibani laiba asida leminari ba furu kanglu khudima manaba thakta sakot minana bigi panamda Prime Minister Narendra Modi gi puning makhada tribal mahiroi singa scholarship asi piba okibani mahiroi singi marakti gi scholarship ki senpam asi tha mari rom phangdaba yauki haikibadu lebuk thibani madugi matangda mari leinaba department gi official singa wari sanabada official singna phongdorakpagi matungina tha khudingi senpham singadu sang naina pi adugo mahairoi singi Aadhaar card amasum bank account da link tawba thengbadagi senpham singadu thengna phangbu oiramgani haina phongtoi maram aduna mahairoi singna thengnari bu khudong sa da singa si kohonana ba paikhat piaba khongthang khudima paikhatnaba mahakna mari leinaba official sing country hari se minister na makhata na hai Manipur si furu kuntra ga taruk rom khundari lamdama mani Manipur la riba tampak ki mafam khara sakhotlaga Manipur sakhotle haiba kaidonung de yaroi loinana Manipur sakhotna India sakhotle haiba si yaroi maramaduna lamdama si da su singa masum tampuna sakhotnaba khonamina bagi tangai padabalai sakhot palamdama mo ehan gi hairabadi lamdama si da tangdu laitaba hanjin han ba haibisina khwaidigi ahan ma khongthang gedabani tangdu laitaba hanjin dana kaidonung sakhot pangamloi lamdama si da tangdu laitaba hanjin han gi hairabadi ungkhatnari besingi marakta wari sanaduna wakhal taminabagi tangai padabalai tangdu laitaba laitrabadi sakhot khongjel da mani halangani ungkhatnaba lairabasu wari sanaduna lamdamasi da tangdu laitaba hanjin hanba matam adu khaktara lamdamasi sakhot pangamani santi lebi state ama ohenana ba madi sapmanana sakhot minana ba lamdama ma ohenana ba aikoi punamangna hotna minasi hainasu Chief Minister Yumnam Khemsana apel doki Thauramadu virtual ki kuthangda saruk yakiba Manipur gi Deputy Chief Minister Nemsa Khipgen hai scholarship asina mahairoi amadi laingak ani asi phampak amatada punbagi asobu khudong saba ma phangali scholarship asi sel khaktagi mating pimnati masina mahairoi singi tunglam sakta masak thokpa mi amamam oina bahona bada asobu mating panglibani khunai ama semdok sadongna bigi amata ngairaba pambai asi education discipline amasum service ni ngasi gi thoramadu tribal affairs and
Hills and Hills Government of Manipur gi Additional Chief Secretary Bibek Kumar Dewangan amadi TAN Hills ki Director Rang Nongmei Rang Peter Susaruyaki Koki Zau Sing SA demand hongba leitri Manipur da lariba Koki Zau Sing asi matam sang laifam laitaba violence amasum constitution ki phangpham thokpa hak phangdana laklabani maram aduna separate administration pigadabani haina KSO Delhi amasum atai Koki representative sing New Delhi da pangthokpa pawmi pham amada demand tokri New Delhi da pangthokpa pawmi pham amada Koki Zau gi mute sing aduna hai separate administration ki demand si asumbo wayal phangnabagi security amasum hauzik thuklibi irang asi lusinanaba political solution amagi hena pakthok sakthok pusak amani makoina hai Indian constitution ki article 371 si sanhanba amasum hill areas committee gi constitution pi ba thaudang hanjin han mathok tai hauzik phawbat singi village samri hungfugani thoi tampaki revenue jurisdiction makhada pukri singi village samaga maudragani thoina Beli gi police station gi makhada amasum Beli gi sub register office gi makhada pukri hiram sigi matang India government amasum central security na khut thingzin gadabani mara leibesing gi mathakta action lokot gadabani haina demand tawri thasi gi tarahum doida thadaw gi search leader ahum hat ki bado ZUF na sathabani haibi gi maral shiraduna makhoi AC NSNIM gi proxy group amani thawong adu haksina kanen tawi thawdo do central agency da thikat hanbiu hauzik ungkhatnaba si urkhul amasung kamjong district sandorakre kokijong miyam na minungsi amasum mateng pamba leiti constitution na ngakpi senbiba amasum security aduni hainsu makoina phongdokhi DGP oiragadaba Mukesh Singha ngarang thunglakre Manipur gi anauba Director General of Police oina haplaba Mukesh Singha ngarang Imphal la thunglakre Imphal International Airport ta maku Manipur Police ki makok thongba official kiana taramnokhi mafam aduda paumi sing hangba wangi pakhom piraduna Mukesh na DGP gi phamasi hana join torba matungda maki oibu wafam sing thamgi haina phongtolamki hari Tentang asum namiyam na thamjage duga hausikoi na dimyam paus matang ase lusinjarge masu makata pa no update miyam punang amina sena channel siki makai digi thamjari